ꯂꯥꯠꯇꯨꯅ ꯊꯝꯂꯤꯕꯁꯦ ꯅꯪꯒꯤ ꯅꯨꯡꯁꯤ ꯁꯛꯇꯝꯅꯤ ꯈꯤꯛꯄꯤꯔꯣ ꯅꯨꯡꯁꯤꯔꯤ ꯂꯣꯏ ꯅꯥꯏꯗ ꯅꯪꯒꯤ ꯁꯥꯠꯆꯒꯤ 이닝땀나 ꯅꯪꯒꯤ ꯂꯩꯀꯣꯜꯗ ꯂꯥꯛꯂꯣꯅꯦ ꯅꯪꯕꯨ ꯅꯨꯡꯁꯤꯕꯤ ꯑꯩꯒꯤ ꯍꯥꯡꯂꯕ ꯄꯣꯝꯁꯤꯗ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡꯗ ꯑꯩꯒꯤꯗꯃꯛ ꯂꯦꯞꯄꯤꯌꯨ ꯆꯤꯡꯅꯕ ꯂꯩꯇ ꯌꯦꯡꯖꯒꯦ ꯐꯣꯡꯗꯣꯛꯄꯒꯤ ꯄꯤꯅꯥꯏꯗꯤ ꯅꯪꯒꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯊꯃꯣꯏꯅꯨꯡꯗ ꯂꯩꯍꯧꯕꯅ ꯍꯦꯜꯂꯤ ꯑꯃ ꯃꯉꯥꯟ ꯈꯥꯏꯔꯤꯕ ꯅꯨꯃꯤꯠ ꯊꯥꯒꯨꯝ ꯂꯩꯍꯧꯅꯤ ꯅꯪꯒꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯋꯥꯔꯤꯝꯗ ꯃꯆꯨ ꯅꯥꯏꯗ꯭ꯔꯤꯕ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯁꯪꯕꯤꯔꯣꯅꯦ ꯅꯪꯅ ꯃꯄꯣꯛꯁꯤꯒꯤ ꯀꯣꯛꯇ꯭ꯔꯕ ꯅꯨꯡꯁꯤꯒꯤ ꯃꯆꯨꯅ ꯅꯨꯡꯁꯤꯕꯒꯤ ꯈꯨꯗꯝꯅꯤ ꯅꯪꯁꯦ ꯈꯪꯍꯟꯒꯦ ꯃꯥꯂꯦꯝꯗ ꯐꯖꯕꯒꯤ ꯆꯥꯡꯗꯝꯐꯝꯅꯤ ꯅꯪꯗꯤ ꯎꯍꯟꯒꯦ ꯇꯥꯏꯕꯪꯗ ꯂꯦꯞꯄꯤꯔꯕꯗ ꯅꯪꯅ ꯑꯩꯒꯤꯗꯃꯛ ꯂꯩꯔꯔꯣꯏ ꯑꯀꯤꯗ ꯆꯨꯡꯕ ꯃꯀꯥꯂꯝꯂꯤꯅꯤ ꯋꯥꯈꯜꯁꯦ ꯃꯍꯩ ꯌꯥꯜꯂꯤ ꯄꯨꯟꯁꯤꯁꯦ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯃꯅꯤꯡ ꯇꯝꯍꯜꯂꯦ ꯅꯪꯒꯤ ꯅꯨꯡꯁꯤ ꯏꯄꯥꯛꯇ ꯀꯥꯎꯔꯦ ꯏꯊꯛꯍꯧꯔꯦ ꯑꯩꯁꯨ ꯏꯅꯤꯡꯇꯝꯂꯦ ꯅꯪꯒꯤ ꯅꯨꯡꯁꯤ ꯃꯪꯂꯥꯅ ꯇꯧꯔꯦ ꯊꯃꯣꯏꯅꯨꯡꯗ ꯂꯥꯠꯇꯨꯅ ꯊꯝꯂꯤꯕꯁꯦ ꯅꯪꯒꯤ ꯅꯨꯡꯁꯤ ꯁꯛꯇꯝꯅꯤ ꯊꯃꯣꯏꯅꯨꯡꯗ ꯂꯥꯠꯇꯨꯅ ꯊꯝꯂꯤꯕꯁꯦ ꯅꯪꯒꯤ ꯅꯨꯡꯁꯤ ꯁꯛꯇꯝꯅꯤ ꯈꯤꯛꯄꯤꯔꯣ ꯅꯨꯡꯁꯤꯔꯤ ꯂꯣꯏ ꯅꯥꯏꯗ ꯅꯪꯒꯤ ꯁꯥꯠꯆꯒꯤ 이닝땀나 ꯅꯪꯒꯤ ꯂꯩꯀꯣꯜꯗ ꯂꯥꯛꯂꯣꯅꯦ ꯅꯪꯕꯨ ꯅꯨꯡꯁꯤꯕꯤ ꯑꯩꯒꯤ ꯍꯥꯡꯂꯕ ꯄꯣꯝꯁꯤꯗ 이탄ун다 ꯆꯦꯟꯅ ꯀꯣꯜꯂꯒꯦ ꯊꯥꯗꯣꯛꯂꯣꯏ ꯃꯄꯣꯛꯁꯤꯃꯒꯤ ꯑꯩꯒꯤ ꯍꯥꯡꯂ ꯊꯃꯣꯏ ꯑꯇꯤꯌꯥꯗ ꯅꯪꯅ ꯅꯨꯃꯤꯠꯀꯨꯝ ꯉꯥꯟꯕꯤꯌꯨ ꯂꯣꯏꯕ ꯅꯥꯏꯗ꯭ꯔ ꯅꯪꯒꯤ ꯅꯨꯡꯁꯤꯕꯅ ꯑꯣꯏꯔꯒꯦ ꯑꯩꯒꯤ ꯑꯔꯣꯏꯕ ꯑꯩꯒꯤ ꯆꯨꯖꯩꯅꯔꯝꯃꯨꯔ ꯁꯝꯂꯥꯡꯁꯦ ꯈꯣꯝꯖꯤꯟꯕꯤꯌꯨ ꯅꯪꯅ ꯑꯉꯥꯎꯕ ꯃꯥꯂꯪꯅ ꯁꯣꯛꯍꯟꯅꯤꯡꯗꯦꯗꯤ ꯊꯃꯣꯏꯅꯨꯡꯗ ꯂꯥꯠꯇꯨꯅ ꯊꯝꯂꯤꯕꯁꯦ ꯅꯪꯒꯤ ꯅꯨꯡꯁꯤ ꯁꯛꯇꯝꯅꯤ ꯊꯃꯣꯏꯅꯨꯡꯗ ꯂꯥꯠꯇꯨꯅ ꯊꯝꯂꯤꯕꯁꯦ